Assam ki chai gi machu se phajadra se yung se mayang changang mayang ngasi di nong khra hange office ka loi ngasi di ban ni ai rang announce to thokre ayuki breakfast ni si na khogi suji se kari gi smai brownish color lai no khanga ba mayam khoina ne chini angang bu do khoi gur hai do gur chu dagi simba gur chu hingdu na ne suji se kaju kismis hapaga ngau bani suji he ho bani thong ba hai gadra ngau ba hai gadra ho ba hai gadra aduni sina breakfast orani khogi mayam da sum share to raini ngasi Saturday ni good morning mayam akhoi na nungsa sai hai na ngasi ayu se nong hang ani khan bang ko mam chale yung se si yo phi ni loksan ge lak pani kya jam hi yo si yo nong khong hi ji si di si mayam ai garo ko harau re mayam si yu se morok se lep tana sum pangkat le khara khara tauna si ai yang harau re si yu je se jum de gi morok hai do morok yam cha da ba imung gi di sum ja re leidra su ani hum sum cha le ba ja re sina ai gi la do akhoi gi la se ke ha yamina akhoi mi te gi lai kat pada nongpok tham ba la hai do akhoi ai gi di ke do ne direction se isa ithan ta on thok pa ja re ai si atat pa ke do si ga tha gi bani kon si ga hadi ke hai tare si rang gi diba si ga tha gi bani aduna nongpo on hala di nongpo on ba la ole asi ni si mayam thi bra wa da re to si di chap tung nyang kha hau ri si sina balting da to gi bani si je si balting se ju ra bani na to gi ba asi je nongpo on hal le thi la se si ni se angom hai na si jang nong ka chu ba si jang phajana ma chakhat le marak da tinghak ni se tinghak kha ba si pot pe ri marak si ga ne kyam hau ra no ni weather se Guwahati ki si Saturday eu ki weather di se pung tara hele tawri si jung se angko mam thale ba se nong kan na churani si jung se mayam thuna la phoi mu pa le asi si jing han ge to bani si lei si jong ko phuti phu na phajana sa mane sa te ba si pambi se lei ango bo se napi ga si so yam phare baram rang chakhat le lei si so phajaba gi batung ina se eni li ango bo se thi ba jang wa ram mi ha ba do khonji ti phajana tek tha na pa le hai tare mkha da su kyam ke le se phajadra de se bu se sige lai kat pa gi kana re hai di tulsi da kat pa gi kana re asi gi mana se hidak ni su hai nei do mayam khangde moi diabetes ta leiba mi na ne ayu ta da ne asi se mana se amom ta jar su enough ni ai jam phai ai si se siga aduga aina sonda thai ba su jing halakke di sat le do loi tu re ma se pun handare phajana pullu bani ma thori na pullaga ma se heta lothore mathanta tu si se thori na punjalu ra bani si se kam la yang kam pun da di ya roi huji nong ju tharani lei se jang phajan sa le asigi mana sini ha ba hidak ni su haini ba se available ni se khoi se gadi hari mi na ne ato to YouTube channel le jing ba morning walk chapada asi mana se phangaga ne moi ama ni sum chai ba hari kai hai tare empty stomach da sum chai ke sum cha ji da se si jang phai ai si se sugar lei ba mi gi ne hidak ni ai si mana se to nai mayam da share to ri ni Saturday numit se sumai thangja lai gi do sani di baba gi asumai sum katli nuti gi se ai ta sum to re ai khorame tulsi siga asini khoi gi tulsi bong nong sita ekdam pura phajanan bangamdre tulsi bong se ji u se mayam si jam phajare na ama khak salam do si se ai na green oram leimi ma se sumai ne kangdri mang da light smai ngosong or me dugai light green oi khre ba se ai duga de video to hodre asim di ji inge thama ani matung de green oi ne dugai sum ma se smai oi re ba pura kele se ai di ma se forever sum to phajana lei khalami to ma se loisalam dai da smai to green oiraga se brown oi na pura kang ne am numi thok ta numi ta sum katle si se ne mayam nong chu ba ho re se pung tara ma khai de gi chu re nong se
से उड़ब मैम नोंगी चूरीसे से लेपना सुखले तरा मखाइद चूरे से हयेंबु चूनी है असी सैटरडे नुमित सिगा पुंग तरा मखाइ हेलगा चूरे ना उई स्माइ किया चूरे पुंग तरा मखाइदगी नोंग चुबा हौरे गसिसु लेपतना स्माइ चूदे ngaraंगी फिबम द सुम हंजलनी अहिंग पुंग अनि की मतुंग द दिने लेपखेबा नोंग चुरक्तेबा द हुंजी पुंग तरा मखाइ से अखोय अयुत नुंसा सारुरे अखोय हराउरुरबनी नुंसा सारादी नुंगाइरनी हैना से फिरों का अमता कंगे इमुंग लोई फौरिनी केनो दा स्टोर रूम दा सी तौसे जे उसे चूरे नोंग चूरे सैटरडे मॉर्निंग नोंग चूरे तो नोंग खाई कल न चूरी नोंग से सुम थांगले नोंग चुबगे सिगाम चांगांगा असि थानी सिना कलाकान लेरे सिना ट्रायंगल से मिठाई लेरे सि चांगांगा सिनी से ना सुम वीडियो सेमजलिबा मैम से कॉम्ब्रेक कौरे खो सिगा सिसे खoi कॉम्ब्रेक कौरे सिंजु सु चाना बनी अदुगा खoi कांगौ सु चाय अदुगा चंगथोंग सु चाय अदुगा मिक्स सब्जी दे मेन थोंग बाय अदुगा सु चाय सि बोसे कॉम्ब्रेक कौबनी तुना जो बाजार दी हुजी जाम जोले मोय नोंग मरत केनो तौरेबा खर खर पत्ते तौरे तो फ्रेश नि पोरी सिना पोर खौरनी तुना सिगुमो पोचिंग से हुजिक्ति मरंग कायरे नोंग चुबनी ना थोटली पोचे कॉम्ब्रेक अखोय संदा कॉम्ब्रेक कौए सिसे मैम ऐसे मोरोक से हेक के तौबनी सिका हेक पलाइनी असी म लय सोंदे सिमा हेक हिगे अनि तेदी सिगा अमा खका अहुम खरगा लैरिबनी ना अते हे अरोगे जायहंग से क्याम थुना चावखने जो मना का पाक तरे yung si सोंदे जायहंग अनथो वांग हरे हुजे पाक ए जामना जायहंग मना से सिदी तोनी खोपनी मैम ngarang he khare khara oh kang thili jinim gi mana si yu ne swai ma than ta khoi ne si yu ne kari na ti ino khangde uchik na ra gaina chari ra khangde si gi jindem ki update si se aina apamba da oye swai paring sana jindem ti ma khong si su jing si khar kha chok khatle se pi piam bani se ising phang baduga chawre 티 파링 차세 파저전이 제우세 아이나 스마니 젠데임 세 파맘미세 시세 레이데 아두가 까이리는 시 토니 코시 숨마라 마르타 숨테 파리 도 시시 용세 매야 시 젠데임 세 파저드라 뭐 홍세 노마르타 앙옴 하이나 시수 꺄암 투나 사컷레 용세 라 산도레 시 아무능 레바 무능다 레고이 무능다 레람바니 꺄암 파저 चावरे सिजो ले सिदि याम फजना साटले आई हानसु उत्खरमाने अंगोबसे खोय तुलसी बोंग द कटपदा कानारे सिसे अंगोबसे आम फजना साटले से नोंग चुबदा मना गजे पाकथोरे अंगोबसे फजरे से जेङो से नोंग मयाम चु नोंग से सुम लेपतना चुरकपगी ने सिना लंका दनी जो मीगे दबुक ओ कयो लोय इसिंग थुमने से अखोय मिटे खलक्तनी जिसे जों से मैम तुदैना शेयर तोरैने सिनेरी दी फजरे इसिंग से क्याम जमना थुमनी जो लोरे लेपतना चुरैनी से बोरो पांबियो कयो लोय टेक्थरे बे सोरोक तो बुद्धि सोन साइड की दी खर वांगना थोनलिबनी ना केनो तौते काखलक्के इसिंग से सिना पुरा लबुक हाइतारे से जों से तुरेन इसिंग पाथरे से क्याम जाम खै इसिंग न से क्याम नि इसिंग नि जे येंबदी जाम नुंगारे लेयर ओइना चटलेबा लौरी हाइदो लौरी का लोय लेयबा सिगा लबुक अमा दे अमा गी बाउंड्री नि हाइदा से सोरोक ti yung se अवस्था लोरे लंका गी अवस्था लोरे Jesus
ꯚ꯭ꯌꯨꯁꯦ ꯁꯂꯥꯡꯕꯟꯗꯒ ꯀꯥꯁꯤꯄꯨꯔꯒ ꯇꯥꯏꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯁꯦ ꯄꯨꯈ꯭ꯔꯤꯗꯨꯅꯤ ꯁꯤꯅ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯁꯨꯝ ꯏꯁꯤꯡꯒꯤ ꯋꯥꯡꯕꯒꯤ ꯂꯦꯚꯦꯜꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯁꯣꯔꯣꯛꯇꯤ ꯂꯣꯏꯔꯦ ꯆꯠꯄꯗ ꯆꯄꯠ ꯆꯄꯠ ꯂꯥꯎꯔꯦ ꯃꯐꯝ ꯃꯐꯝꯗ ꯍꯧꯖꯤꯛ ꯂꯣꯏ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯂꯛꯇ ꯀꯃꯥꯏ ꯇꯧꯅꯔꯤ ꯍꯥꯏꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅꯅꯦ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯁꯤꯁꯤꯡꯁꯦ ꯂꯐꯣꯏ ꯄꯥꯝꯕꯤꯌꯣ ꯀꯩꯌꯣ ꯂꯣꯏ ꯃꯈꯣꯡꯗ ꯏꯁꯤꯡ ꯆꯪꯉꯗꯤ ꯃꯣꯏꯁꯦ ꯂꯣꯏ ꯄꯠꯂꯅꯤ ꯍꯥꯏꯁꯤꯅꯤ ꯂꯣꯏ ꯇꯨ ꯂꯩꯔꯅꯤ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯁꯦ ꯁꯨꯝ ꯇꯞꯅ ꯁꯨꯝ ꯆꯨꯔꯤꯀꯟꯅ ꯆꯨꯗ꯭ꯔꯁꯨ ꯇꯞꯅ ꯆꯨꯅ ꯌꯦꯡꯉꯨ ꯂꯦꯞꯇꯅ ꯆꯨꯔꯛꯄꯒꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯂꯝꯕꯤꯁꯤꯗꯤ ꯂꯝꯕꯤ ꯂꯣꯏꯔꯦꯍꯦ ꯁꯤꯁꯦ ꯃꯩꯇꯩ ꯈꯨꯜꯂꯛ ꯑꯃꯒꯤ ꯐꯤꯕꯝꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯁꯦ ꯍꯥꯟꯅꯗꯤ ꯁꯤꯒ ꯉꯥ ꯐꯥꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯖꯁ ꯑꯩ ꯉꯟꯃꯜꯂꯤꯅ ꯉꯥ ꯐꯥꯕ ꯂꯥꯛꯇ꯭ꯔꯕ ꯈꯪꯗꯦ ꯃꯤ ꯐꯥꯅꯗꯔꯦ ꯏꯁꯤꯡꯁꯦ ꯆꯥꯎꯃꯟꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯈ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯁꯤ ꯈꯤꯇꯪ ꯋꯥꯡꯅ ꯁꯣꯔꯣꯛꯁꯦ ꯂꯩꯕꯩꯁꯤ ꯊꯨꯝꯍꯧꯗꯔꯦ ꯏꯁꯤꯡꯗꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏꯑꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯦꯞꯇꯅ ꯆꯨꯔꯗꯤꯅꯦ ꯁꯨꯝ ꯆꯥꯎꯔꯅꯤꯁꯦ ꯑꯦꯛꯗꯝ ꯀꯣꯏꯁꯜꯅ ꯋꯥꯈꯣꯡꯗꯒꯤ ꯅꯥꯄꯤꯅ ꯁꯤꯅꯔꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯝꯕꯤ ꯌꯥꯗꯔꯦ ꯁꯨꯝ ꯆꯠꯄꯁꯦ ꯀꯩ ꯍꯥꯏ ꯂꯩꯕꯥꯛ ꯀꯤꯟꯈꯥꯏꯕꯒꯤ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯂꯩꯕꯥꯛ ꯀꯤꯟꯈꯥꯏꯕꯒꯤ ꯏꯁꯤꯡꯒꯤ ꯃꯆꯨꯁꯦ ꯄꯨꯔꯥ ꯂꯩꯕꯥꯛ ꯃꯆꯨ ꯑꯣꯏꯅ ꯂꯩꯔꯦ ꯁꯣꯝꯗꯩꯁꯤꯁꯨ ꯂꯩ ꯈꯤꯇꯪꯗꯤ ꯅꯥꯜꯂꯦ ꯁꯤꯒꯤ ꯃꯆꯨꯁꯤꯅ ꯁꯤꯁꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯅꯤ ꯑꯥꯏꯂꯦꯟ ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯎꯃꯥꯅꯟꯗꯒ ꯍꯥꯏꯗ꯭ꯔꯅꯦ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯎꯃꯥꯅꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯃꯥꯜꯂꯦ ꯀꯣꯏꯁꯟꯅ ꯏꯁꯤꯡ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯟꯒꯤ ꯃꯌꯥꯏꯗ ꯎꯃꯥꯅꯟꯗ ꯃꯟꯗꯤꯔ ꯂꯩꯕꯗꯣ ꯎꯃꯥꯅꯟꯗꯒꯤ ꯃꯍꯥꯗꯦꯕ ꯑꯃ ꯎꯃꯥꯅꯟꯗ ꯀꯧꯕ ꯂꯩꯕꯅꯤ ꯑꯥꯏꯂꯦꯟꯗ ꯑꯗꯨꯗꯨ ꯁꯦꯝ ꯑꯗꯨ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯁꯤꯁꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤꯁꯦ ꯂꯧꯕꯨꯛꯅꯤꯁꯦ ꯂꯧꯕꯨꯛꯁꯦ ꯏꯁꯤꯡꯅ ꯂꯣꯏ ꯊꯨꯝꯃꯦ ꯍꯟꯗꯛ ꯐꯧꯒꯁꯦ ꯑꯣꯏꯔꯣꯏ ꯂꯧ ꯐꯧ ꯑꯝꯇ ꯑꯣꯏꯔꯣꯏ ꯍꯥꯏꯗꯣ ꯏꯁꯤꯡꯅ ꯂꯣꯏ ꯊꯨꯝꯅ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯏꯕꯣ ꯂꯧꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯩ ꯍꯥꯏ ꯂꯧꯔꯤ ꯀꯧꯔꯤ ꯕꯥꯎꯟꯗꯔꯤ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯈꯥꯔꯤꯁꯦ ꯂꯧꯒꯤ ꯀꯩꯅꯣꯁꯦ ꯂꯧ ꯑꯃꯒꯤ ꯕꯥꯎꯟꯗꯔꯤ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯕꯥꯎꯟꯗꯔꯤ ꯄꯥꯔ ꯂꯥꯜꯂꯦ ꯈꯔ ꯑꯣꯏ ꯈꯔꯗꯤ ꯂꯣꯏ ꯆꯤꯡꯈꯥꯏꯔꯦ ꯂꯩꯕꯥꯛ ꯉꯥꯛꯇ ꯂꯧꯔꯤꯁꯦ ꯆꯤꯡꯈꯥꯏꯔꯦ ꯅꯣꯡꯒꯤ ꯐꯣꯔꯁ ꯏꯁꯤꯡꯒꯤ ꯐꯣꯔꯁꯁꯦ ꯀꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯗ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯍꯥꯟꯅꯗꯤ ꯁꯤꯁꯦ ꯂꯧꯁꯦ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯥ ꯏꯁꯪ ꯁꯪꯅ ꯐꯧ ꯂꯧ ꯉꯥꯛꯇꯅꯤ ꯐꯖꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯐꯤꯕꯝꯁꯦ ꯏꯁꯤꯡ ꯉꯥꯛꯇ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩꯔꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯦ ꯂꯣꯏ ꯂꯧ ꯐꯧ ꯂꯣꯏ ꯆꯪꯈꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯃꯅꯨꯡꯁꯤꯗ ꯂꯣꯏꯔꯦꯍꯦ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯀꯣꯄꯤꯂꯤ ꯕ꯭ꯔꯤꯖ ꯍꯥꯏꯗꯣ ꯁꯤꯁꯦ ꯊꯣꯡ ꯀꯣꯄꯤꯂꯤ ꯅꯣꯗꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯨꯔꯦꯟ ꯀꯄꯤꯂꯤ ꯇꯨꯔꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯁꯦ ꯃꯌꯥꯝ ꯃꯩꯇꯩꯅ ꯀꯣꯄꯤꯂꯤ ꯍꯥꯏꯌꯦ ꯑꯁꯤꯁꯦ ꯑꯁꯥꯝꯒꯤ ꯀꯩꯅꯣꯗꯅꯤ ꯂꯩꯔꯤꯁꯦ ꯂꯪꯀꯥꯗ ꯅꯣꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛ ꯆꯤꯡꯉꯝꯃꯤ ꯍꯥꯟꯅ ꯍꯧꯖꯤꯛ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩ ꯑꯁꯤ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟꯁꯦ ꯑꯁꯤꯕꯨ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯂꯣꯏꯔꯕꯅꯤ ꯀꯣꯄꯤꯂꯤ ꯆꯥꯎꯔꯗꯤ ꯂꯣꯏ ꯆꯥꯎꯔꯕꯅꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟꯁꯦ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯇꯨꯔꯦꯟꯁꯤꯒꯤꯅꯦ ꯉꯥꯁꯦ ꯑꯦꯛꯗꯝ ꯐ꯭ꯔꯦꯁꯅꯦꯕ ꯁꯤ ꯉꯥ ꯑꯍꯥꯎꯕꯅꯤ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯁꯤꯒ ꯉꯥ ꯐ꯭ꯔꯦꯁ ꯐꯪꯉꯤ ꯍꯥꯏꯅ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟꯒꯤ ꯉꯥ ꯍꯥꯏꯅꯔꯤꯅꯦꯕ ꯁꯤꯒꯨꯝꯕꯁꯦ ꯇꯨꯔꯦꯟꯁꯦ ꯂꯣꯏꯔꯦ ꯏꯁꯤꯡ ꯉꯥꯁꯤ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯀꯩꯅꯣ ꯁꯤꯅꯔꯤꯗꯤ ꯌꯦꯡꯕ ꯌꯥꯝ ꯐꯖꯔꯦ ꯏꯁꯤꯡꯁꯤꯅ ꯀꯌꯥꯝ ꯆꯥꯎꯔꯤ ꯌꯦꯡꯉꯨ ꯑꯁꯦ ꯊꯣꯡꯗꯩꯁꯦ ꯀꯣꯄꯤꯂꯤ ꯕ꯭ꯔꯤꯖ ꯀꯧꯔꯦꯕ ꯁꯤ ꯊꯣꯡꯁꯦ ꯁꯥꯡꯈ꯭ꯔꯕ ꯕ꯭ꯔꯤꯖꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯀꯣꯄꯤꯂꯤ ꯗꯣꯂꯣꯡ ꯍꯥꯏ ꯑꯁꯥꯃꯤꯁꯇꯅ ꯗꯣꯂꯣꯡ ꯍꯥꯏ ꯁꯦ ꯃꯤ ꯀꯌꯥ ꯑꯁꯤꯁꯦ ꯈꯔꯅ ꯏꯁꯤꯡ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟ ꯀꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯅꯔꯤꯅꯤ ꯈꯦꯔꯣꯅꯤ ꯍꯥꯏꯕ ꯖꯒꯥꯗꯣ ꯑꯗꯣꯝ ꯃꯥꯏꯀꯩꯗꯅꯤ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯊꯨꯝꯃꯦ ꯑꯁꯤꯕꯨ ꯄꯨꯔꯥ ꯊꯨꯝꯃꯗꯤ ꯊꯨꯝꯃꯕꯅꯤ ꯁꯤ ꯇꯨꯔꯦꯟꯁꯤꯅꯦꯅꯤ ꯁꯨꯝ ꯁꯝꯅꯒꯤꯅ ꯀꯣꯄꯤꯂꯤ ꯇꯨꯔꯦꯟ ꯍꯥꯏꯗꯣ ꯑꯣꯏꯔꯤꯗꯣ ꯁꯤ ꯕ꯭ꯔꯤꯖꯁꯦ ꯌꯦꯡꯉꯨ ꯁꯥꯡꯈ꯭ꯔꯕ ꯕ꯭ꯔꯤꯖꯅꯤ ꯁꯤꯁꯦ ꯑꯗꯨꯅꯤ ꯁꯤꯒꯤ ꯉꯥꯗꯤ ꯁꯨꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯁꯤꯒꯤ ꯇꯨꯔꯦꯟꯒꯤ ꯉꯥ ꯍꯥꯏꯅ ꯀꯄꯤꯂꯤ ꯇꯨꯔꯦꯟꯒꯤ ꯉꯥ ꯍꯥꯏꯁꯦ
ꯌꯥꯝ ꯑꯍꯥꯎꯕ ꯉꯥ ꯉꯥꯛꯇꯅꯤ ꯁꯤꯒ ꯐ꯭ꯔꯦꯁ ꯂꯣꯏ ꯐꯪꯉꯤ ꯑꯗꯣ ꯑꯇꯣꯞꯄ ꯖꯒꯥꯒꯤ ꯉꯥꯒꯗꯤ ꯀꯣꯝꯄꯤꯌꯔ ꯇꯧ ꯌꯥꯔꯔꯣꯏ ꯑꯁꯤꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯂꯩꯔꯕ ꯖꯒꯥꯅꯤ ꯑꯗꯣ ꯏꯁꯤꯡꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯔꯦ ꯁꯣꯝ ꯁꯥꯏꯗꯠꯇ ꯖꯨꯝ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨ ꯈꯨꯜꯂꯛꯅꯦꯕ ꯂꯩꯔꯤꯁꯦ ꯑꯁꯣꯝ ꯆꯠꯇꯁꯨ ꯇꯤꯡꯒ ꯀꯨꯞꯄꯤꯁꯦ ꯃꯤꯒꯤ ꯌꯨꯝ ꯉꯥꯛꯇꯅꯤ ꯈꯔꯗꯩ ꯏꯁꯤꯡ ꯂꯣꯏ ꯆꯪꯈ꯭ꯔꯅꯤ ꯁꯤꯁꯦ ꯖꯨꯝ ꯇꯧꯔꯒ ꯌꯦꯡꯉꯤꯁꯤꯅꯤ ꯁꯤꯁꯦ ꯅꯣꯏ ꯂꯦꯞꯄꯒ ꯂꯣꯏ ꯌꯦꯡꯉꯤꯅꯤꯁꯦ ꯏꯁꯤꯡ ꯀꯌꯥꯝ ꯆꯥꯎꯔꯦ ꯑꯁꯤꯕꯨ ꯆꯥꯎꯔꯗꯤ ꯁꯨꯝ ꯆꯥꯎꯔꯕꯅꯤ ꯏꯁꯤꯡ ꯑꯗꯨꯅꯤ ꯃꯐꯝꯁꯦ ꯍꯦꯛ ꯆꯥꯎꯒꯟꯗꯦꯕ ꯅꯣꯡ ꯉꯁꯤꯗꯤ ꯀꯣꯟꯇꯤꯅ꯭ꯌꯨ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯁꯤꯅꯔꯤꯁꯨ ꯐꯖꯔꯦ ꯑꯗ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯎꯔꯦ ꯁꯦ ꯅꯥꯄꯤꯁꯤꯡꯗ ꯎ ꯄꯥꯝꯕꯤꯒꯁꯦ ꯈꯥꯏꯕꯣꯛꯅ ꯂꯣꯏ ꯊꯨꯝꯃꯦ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯑꯌꯦꯛꯄ ꯃꯥꯜꯂꯤꯁꯦ ꯁꯤꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯗꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯔꯦꯗꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯅꯤ ꯁꯤꯁꯦ ꯁꯨꯃꯥꯏ ꯏꯈꯪ ꯈꯪꯗꯅ ꯅꯣꯡꯁꯦ 2-3 ꯗꯦꯖ ꯁꯨꯃꯥꯏ ꯀꯟꯇꯤꯅ꯭ꯌꯨ ꯆꯨꯔꯒꯗꯤꯅꯦ ꯁꯤ ꯐꯤꯕꯝꯁꯦ ꯂꯩꯌꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯄꯨꯔꯥ ꯅꯣꯔꯠ ꯏꯁꯇꯅꯤ